ꯑꯩꯅ ꯍꯌꯦꯡ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯗꯧꯅꯤ? ꯍꯩꯁ, ꯀꯩꯅꯣꯝ ꯂꯩꯔꯦ. ꯅꯃꯧꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨꯅꯦ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ. ꯅꯃꯧꯗꯤꯅꯦ ꯍꯌꯦꯡ ꯆꯥꯛꯀ ꯆꯥꯕ ꯐꯪꯗ꯭ꯔꯁꯨꯅꯦ ꯇꯨ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯆꯦꯟꯊꯣꯛꯑꯒꯅꯦ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟ. ꯍꯩꯃꯥ ꯀꯩꯅꯣ ꯍꯟꯇꯛꯁꯤꯕꯣ? ꯑꯗꯒꯤ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟ. ꯍꯩꯃꯥ ꯏꯃꯥ ꯁꯨꯃꯥꯏꯅ ꯄꯨꯛ ꯊꯜꯍꯟꯗꯣꯏꯕ. ꯁꯤꯗ ꯄꯨꯛ ꯊꯟꯗ꯭ꯔꯒꯅꯅꯦ ꯁꯦ ꯁꯨꯃꯥꯏꯅꯅꯦ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟ. ꯑꯗꯒꯤꯗꯤ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟ. ꯍꯩꯃꯥ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯃꯤ. ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯍꯦ ꯅꯪ. ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯣꯠ. ꯄꯥꯕꯨꯡ ꯍꯥꯎꯅꯦ. ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯁꯅꯥꯇꯣꯝꯕꯤꯕꯨ ꯐꯥꯁ ꯐꯨꯗ ꯃꯅꯨꯡꯗꯅꯦ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯦꯕ. ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯁꯨꯅꯦ ꯁꯅꯥꯇꯣꯝꯕꯤꯗꯨ ꯔꯤꯁꯤꯞ ꯇꯧ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ. ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯤꯕ. ꯅꯃꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯤꯕ ꯐꯥꯁ ꯐꯨꯗ ꯃꯅꯨꯡꯗ ꯉꯥꯡꯉꯤ ꯄꯨꯝꯅꯃꯛꯁꯦ ꯅ ꯑꯄꯥ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯤꯕꯅꯤꯅꯦ. ꯅꯄꯥꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤꯅ ꯅꯪꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯥꯏꯅꯔꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ. ꯑꯩꯈꯣꯏ ꯏꯕꯣꯆꯧꯕꯒꯤ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ. ꯂꯥꯎ ꯅꯣꯏ ꯂꯥꯛꯄ ꯀꯔꯤꯝꯇ ꯀꯥꯏꯗꯦ. ꯃꯊꯧ ꯂꯩꯕꯒꯩꯗꯤ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦ. ꯃꯊꯧ ꯂꯩꯇꯕ ꯅꯣꯏꯗꯤ ꯂꯥꯎ. ꯏꯀꯥꯏꯕꯅ ꯁꯤꯔꯦ. ꯆꯠꯍꯧꯔꯁꯤꯕ. ꯂꯥꯛꯑꯣ ꯍꯥꯏꯕ. ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ. ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ. ꯑꯩꯈꯣꯏ ꯍꯤꯡꯁꯥꯕꯤ ꯅꯊꯧꯅꯥꯕꯨ ꯑꯗꯨꯛ ꯊꯨꯅ ꯍꯣꯟꯕ ꯍꯧꯅꯗꯦ. ꯑꯩꯈꯣꯏ ꯍꯤꯡꯁꯥꯕꯤ. ꯀꯩꯅꯣ ꯏꯕꯦꯝꯃ? ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯃꯥꯏꯒ ꯉꯥꯛꯁꯪ ꯉꯥꯡꯉꯤꯗꯨꯗꯤ? ꯍꯥ? ꯅꯈꯣꯡ ꯍꯥꯝꯅꯤꯡꯉꯕ꯭ꯔꯣ? ꯅꯈꯣꯡ ꯍꯥꯝꯅꯤꯡꯉꯒꯅꯅꯦ ꯑꯁꯤꯗ ꯆꯪꯉꯨ. ꯅꯐꯤ ꯅꯔꯣꯟꯒꯗꯨ ꯂꯣꯏꯅ ꯃꯥꯡꯖꯟꯗꯅ ꯇꯣꯛꯑꯔꯅꯤꯅꯦ. ꯅꯐꯤꯗ ꯃꯥꯡꯖꯜꯂꯗꯤ ꯅꯝꯊꯤꯕꯅ ꯂꯣꯏꯔꯅꯤꯅꯦ. ꯏꯃꯥ ꯑꯗꯨꯏ ꯅꯠꯇꯦꯕ. ꯃꯥꯗꯤ ꯃꯤ ꯑꯅꯧꯕ ꯎꯕꯗ ꯁꯨꯃꯥꯏꯅ ꯇꯧꯏ. ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯤꯍꯥꯠ ꯑꯃꯁꯨꯡ ꯃꯔꯝ ꯆꯥꯗꯅ ꯏꯕꯣꯆꯧꯕꯕꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯏꯪꯂꯤꯁꯇ ꯀꯣꯛ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦꯗꯅ. 이봉기 이베마 발행 번thau film production puthokpa sanaton nomthongba direction piba manipuri picture film 이봉기 이베마 lao yang ini 양해 뭐. sanatombi 시대이디 nang ai luhong makoidriko. ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯑꯉꯥꯡ ꯀꯌꯥ ꯄꯣꯛꯁꯤꯒꯦ? ꯍꯧꯖꯤꯛꯇꯩ ꯇꯥꯅ ꯍꯧꯁꯦꯕ. ꯌꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯒꯤ ꯇꯥꯟꯅꯊꯣꯛꯑꯣꯕ. ꯑꯗꯣ ꯗꯥꯅ ꯀꯌꯥ ꯄꯣꯛꯅꯤꯡꯉꯤꯅꯣ? ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯉꯝꯃꯤꯉꯩ ꯄꯣꯛꯁꯤ ꯁꯤꯗ ꯂꯩ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯏꯗꯅ. ꯑꯗꯨꯅ ꯀꯟꯗꯕꯁꯨ ꯌꯥꯝ ꯌꯥꯗꯕ. ꯑꯁ ꯗꯥꯒꯤꯗꯨꯗꯤ ꯑꯃꯨꯛꯇ ꯑꯍꯨꯝꯒ ꯄꯥꯏꯕ ꯄꯣꯛꯑꯗꯤ ꯌꯥꯝ ꯍꯔꯥꯎꯕꯩ ꯋꯥꯅꯤꯅꯦ. ꯃꯥꯅꯦ. ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇ ꯑꯉꯥꯡ ꯑꯍꯨꯝ ꯄꯣꯛꯑꯕ. 1, 2, 3, 4. ꯃꯔꯤꯔꯛꯇꯗꯤꯅꯦ ꯗꯔꯖꯟ ꯑꯃ. ꯃꯗꯨ ꯌꯥꯏ. ꯅꯣꯏ ꯋꯥꯐꯝꯁꯦ ꯑꯉꯥꯡ ꯄꯣꯛꯄꯩ ꯋꯥꯔꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ?